ꯃꯌꯥꯝꯕꯨ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯒꯦ ꯇꯥꯃꯤꯟꯅꯁꯤ ꯂꯨꯛ ꯄꯟꯗꯨꯞ 12 ꯄꯗ 95ꯗꯒꯤ ꯌꯦꯡꯁꯤ ꯑꯃꯁꯨꯡ ꯏꯁꯣꯔ ꯅꯤꯡꯅꯁꯪꯒꯤ ꯑꯁꯦꯡꯕ ꯃꯐꯝꯒꯤ ꯃꯥꯏꯈꯟ ꯐꯤ ꯑꯗꯣ ꯃꯌꯥꯏꯗ ꯁꯦꯒꯥꯏꯔꯦ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯋꯥꯍꯩ ꯑꯁꯦ ꯇꯥꯖꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ 아멘. ngasi numit asida aina thamjariba agi sarmon asigi hiram thim adudi ibungogi khoya khada changjaduna lainaba honaribra asumna thamjabani maihauronda ishorna adam ipka unaba matamda English ki wahidati curtain haibadi maikhan phi adu leiramde manga unabani adubu miyoibana papta tarabagi chahi kayagi matungda mausigi matamda amuk hana ishorna miyoibaga unanabagi thaurang tawi madudadi phium aduda haibadi ten aduda asengba mafam changpham aduda phijang ama khalammi Eden Laikolda unaba adum haina phijang khankraba matungdagi tent haibadi phium adudadi ishorbu misingna amuk hanna unaba yakhide phijang duna takpadi miyoibadi pap chenbani ishordi asengbani aduna nakhoi aiga unaba yade haina khanghalibani adubu Jisuna shiba matamda hariba phijang ningna sangda khalliba maikhan phiedo ani thokna segai khibani aduna haujikti aikhoi ishorgi mamangda hekta changba yaba mi singni adubu hariba wafamase yamna araiba amadi natte maramdi ishorgi thaujaldana manung aduda changba phangadabani pukning sengna iral yajaba mi sing khaktana maduda changba yagani aduna punsi aikhoi punsi asida ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯁꯦꯡꯗꯕꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯖꯒꯦ ꯑꯩꯅ ꯇꯧꯔꯤꯕ ꯐꯠꯇꯕꯗꯣ ꯁꯣꯏꯈꯤꯕꯅꯦ ꯍꯥꯏꯕ ꯅꯠꯇꯅ ꯄꯥꯞꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯄ ꯇꯝꯁꯤ ꯄꯨꯛꯅꯤꯡꯗ ꯅꯥꯄꯜ ꯂꯩꯕ ꯃꯤꯅꯗꯤ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯦ ꯑꯩꯈꯣꯏ ꯃꯁꯤ ꯌꯥꯖꯕ ꯉꯝꯗꯕꯅꯤ ꯃꯤꯒꯤꯗꯤ ꯌꯥꯝꯅ ꯁꯦꯡꯅ ꯍꯦꯛꯇ ꯎꯕꯅꯤ ꯅꯥꯄꯜ ꯂꯩꯕ ꯃꯤꯗꯤ ꯌꯥꯝꯅ ꯊꯨꯅ ꯃꯤꯕꯨꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯣꯏ Bible asinati kari haigebu nolukpagi matangda Bible asina nolukpagi matangda yamna toina khoida takpibani tambibani adum oinamak mi singna nahakpu uraga nolukpani hainabagi damakta nolukliba mi orabadi madu nolukpa natte madudi khwaidagi napal chawba mi ni aigi kanagadaba natraga mathau taba mi adugi mafamda nolukpa saribra natraga aise thamoi kanba mira masi aikhoi khanthaminasi mi singi mamangdana nolukpa imung manungdana tinaba ngamdaba singluptadi tinaba ngamdaba tonganba mawongi wahiwata lamchat amada aikhoi hinglibra masi aikhoi khanthaminasi adugumba punchi marelda hingliba mi sing adudani jisuna helingi dharasa aina Chaikibado Monday to Saturday asida Bible na yadaba mawongda lingumna chumna chattaba khoina chatpa aduga nomaijing khaktada singlupki niti niyom ngaktuna nolukpa sasinaba aduna di yaroi ishorgi miyengda sengna nolukpa tai acting tawbana yaroi natrabadi magi mamangda ekhoi changba phangloi cross mathakta mihatpa daku adubu ngakpi khibani pap chenbi nupi singbu ngakpi khi adubu dharma chenba saba pharisi singbudi nakhoida awabadi da haina jisuna chaikhibani noroki awaba adudagi nakhoi karamna hingani ena haibani makhoido yamna tawsinaba sasinaba acting haimanbagi jisuna makhoibu chaikhibani aikhoidi pharisi gum nattana mi pumnamakpu ikai khumnana nungsina asonba lairaba singbusu nungsina loinaba ngamnaba ikhoi hotnasi maramdi makhoisu isorgi macha singni nahakna kanaga
ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯍꯥꯏꯕꯗꯤ ꯑꯣꯏꯖꯕ ꯑꯃꯗꯤ ꯀꯥꯟꯅꯕ ꯐꯪꯅꯕꯒꯤꯗꯃꯛ ꯃꯤꯒ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯊꯝꯂꯤꯕ꯭ꯔꯥ ꯃꯗꯨ ꯏꯁꯣꯔꯅ ꯄꯨꯝꯅꯃꯛ ꯈꯪꯉꯤꯕꯅꯤ ꯑꯩꯈꯣꯏꯅ ꯂꯤꯟꯒꯤ ꯁꯥꯖꯠ ꯃꯈꯨꯟꯗ ꯆꯪꯉꯝꯗꯥꯏꯗ ꯆꯨꯝꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯑꯣꯏꯕꯗꯣ ꯑꯩꯈꯣꯏ ꯇꯧꯔꯣꯏꯁꯤ ꯑꯣꯅꯦꯁꯠ ꯑꯣꯏꯗ꯭ꯔꯕ ꯄꯨꯛꯅꯤꯡ ꯆꯨꯝꯗ꯭ꯔꯒꯗꯤ ꯐꯤꯖꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯕ ꯐꯪꯂꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯄꯥꯞ ꯍꯥꯏꯗꯣꯛꯆꯔꯒꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯣꯛꯄꯤꯒꯅꯤ ꯍꯥꯏꯕꯁꯦ ꯁꯦꯡꯂꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯃꯤꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯑꯩꯒꯤ ꯃꯄꯨꯡ ꯐꯥꯕ ꯃꯇꯤꯛ ꯆꯥꯕꯗꯨ ꯁꯟꯗꯣꯛꯄ ꯅꯠꯇꯅ ꯑꯩꯒꯤ ꯑꯁꯣꯟꯕ ꯃꯄꯨꯡ ꯐꯥꯗꯕꯗꯣ ꯁꯟꯗꯣꯛꯁꯤ ꯑꯩꯒꯤ ꯃꯇꯤꯛ ꯆꯥꯕꯗꯣ ꯁꯟꯗꯣꯛꯄꯗ ꯑꯇꯥꯕꯁꯤꯡꯅ ꯄꯨꯛꯅꯤꯡ ꯍꯟꯊꯗꯨꯅ ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯗꯕꯅꯤ ꯈꯟꯗꯨꯅ ꯍꯦꯟꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯁꯣꯟꯊꯈꯤꯕ ꯌꯥꯕꯅꯤ ꯑꯇꯣꯞꯄ ꯑꯁꯣꯟꯕꯁꯤꯡꯒꯤ ꯂꯦꯚꯦꯜ ꯑꯗꯨꯗ ꯍꯟꯊꯗꯨꯅ ꯁꯟꯗꯣꯛꯄ ꯅꯠꯇ꯭ꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯉꯥꯡꯅꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨ ꯊꯥꯡꯒꯠꯄꯤꯕꯅꯤꯅ ꯑꯩꯕꯨꯁꯨ ꯊꯥꯡꯒꯠꯄꯤꯒꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯅ ꯊꯋꯥꯏꯒꯤ ꯄꯥꯡꯒꯜ ꯐꯪꯖꯔꯤꯕꯅꯤ ꯕꯥꯏꯕꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯑꯥꯗꯝꯅ ꯄꯥꯞ ꯇꯧꯈꯤꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯦ ꯁꯝꯁꯟꯅ ꯄꯥꯞ ꯇꯧꯕꯗꯨꯁꯨ ꯃꯁꯤꯗ ꯐꯖꯅ ꯄꯜꯂꯤ ꯃꯧꯁꯤꯅ ꯃꯤ ꯍꯥꯠꯂꯨꯕꯗꯨꯁꯨ ꯏꯔꯤ ꯄꯣꯜꯕꯨ ꯄꯨꯔꯣꯍꯤꯠꯂꯦꯟꯅ ꯃꯆꯤꯟꯗ ꯐꯨꯖꯤꯜꯂꯕ ꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯝꯈꯤꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯡꯂꯨꯞꯄꯨ ꯑꯣꯠꯈꯤꯕꯗꯨꯁꯨ ꯏꯔꯤ ꯄꯤꯇꯔꯅ ꯑꯍꯨꯝꯂꯛ ꯌꯥꯈꯤꯗꯕ ꯑꯗꯨꯒ ꯁꯣꯂꯣꯃꯣꯟꯅ ꯅꯨꯄꯤ 1,000 ꯂꯣꯟꯕ ꯗꯦꯕꯤꯠꯅ ꯅꯨꯄꯤ ꯑꯃꯒ ꯂꯥꯟꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯄꯨꯔꯣꯏꯕꯕꯨꯁꯨ ꯍꯥꯠꯍꯟꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯕꯥꯏꯕꯜ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯤ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯤꯡꯁꯦ ꯏꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯣꯏꯔꯕꯁꯨ ꯂꯥꯜꯂꯕꯁꯨ ꯑꯩꯅ ꯃꯈꯣꯏꯕు ꯊꯥꯗꯣꯛꯄꯤꯗꯦ ꯅꯍꯥꯛꯄꯨꯁꯨ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕꯅꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯁꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯗ ꯍꯪꯁꯤ ꯑꯩꯁꯤꯕꯨ ꯄꯨꯛꯅꯤꯡ ꯁꯦꯡꯕꯔꯥ ꯐꯤꯖꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯑꯣꯅꯦꯁꯇꯤ ꯄꯨꯛꯅꯤꯡ ꯁꯦꯡꯕ ꯑꯁꯤꯅꯤ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯙꯔꯃ ꯆꯦꯟꯕ ꯅꯣꯂꯨꯛꯄ ꯃꯤꯅꯤ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯃꯤꯁꯤꯡꯕꯨ ꯑꯩꯅ ꯃꯤꯅꯝꯂꯤꯕ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯗꯨꯗꯤ ꯑꯩꯇꯅ ꯈꯪꯉꯤ ꯏꯁꯣꯔꯅ ꯁꯦꯡꯅ ꯎꯔꯤ ꯍꯥꯏꯕꯁꯦ ꯈꯪꯕ ꯐꯩ ꯑꯗꯨꯅ ꯏꯁꯣꯔꯗ ꯏꯔꯥꯜ ꯁꯦꯡꯅ ꯍꯥꯏꯗꯣꯛꯆꯗꯨꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯀꯣꯛꯄꯤꯌꯨ ꯍꯥꯏꯖꯗꯨꯅ ꯐꯤꯖꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯖꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯐꯤꯖꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯄꯥꯝꯂꯕꯗꯤ ꯑꯣꯅꯦꯁꯠ ꯑꯣꯏꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯐꯤꯖꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯕꯗꯤ ꯃꯗꯨꯗ ꯂꯩꯔꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯤ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤꯗꯤ ꯏꯄꯥꯅꯤ ꯍꯥꯏꯅ ꯑꯩꯅ ꯍꯦꯟꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯏꯄꯥ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯕ ꯋꯥꯍꯩꯅꯤ ꯖꯤꯁꯨꯅꯁꯨ ꯖꯤꯍꯨꯗꯤꯁꯤꯡꯗ ꯍꯥꯏ ꯅꯈꯣꯏꯅ ꯏꯁꯣꯔ ꯍꯥꯏꯅ ꯀꯧꯔꯤꯕꯗꯣ ꯃꯍꯥꯛꯇꯣ ꯑꯩꯒꯤ ꯏꯄꯥꯅꯤ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯊꯝꯕ ꯇꯥꯕꯅꯤ ꯏꯄꯥꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯕ ꯃꯗꯨ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯋꯥꯈꯜꯒꯤ ꯋꯥꯡꯃꯗꯅꯤ ꯄꯥꯞ ꯇꯧꯔꯕꯗꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕు ꯄꯥꯞ ꯇꯧꯔꯕ ꯃꯇꯨꯡꯗꯁꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯔꯝꯅ ꯊꯥꯡꯒꯠꯄꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯈꯪꯗꯕꯅ ꯑꯌꯥꯝꯕꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯕꯁꯨ ꯑꯩꯈꯣꯏꯅ ꯏꯟꯁꯦꯀ꯭ꯌꯣꯔ ꯑꯣꯏꯕ ꯑꯋꯥꯠꯄ ꯀꯅꯥ ꯂꯩꯖꯗꯕ ꯏꯍꯥꯡ ꯍꯥꯡꯕꯒꯨꯝꯅ ꯑꯣꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯅꯣꯡꯃꯒꯤ ꯊꯦꯡꯅꯔꯤꯕ ꯀꯔꯤꯁꯨ ꯅꯠꯇꯕ ꯋꯥꯐꯝ ꯃꯆꯥꯗꯁꯨ ꯈꯨꯗꯤ ꯊꯤꯈꯤꯕ ꯐꯥꯊꯕ ꯉꯝꯗꯕ ꯃꯈꯩ ꯃꯩ ꯍꯧꯅ ꯁꯥꯎꯕ ꯋꯥꯔꯧꯒꯟꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯌా ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡꯗ ꯑꯁꯥꯎꯕ ꯀꯜꯂꯛꯄ ꯅꯨꯡꯁꯤꯗꯕ ꯄꯦꯟꯊꯣꯛꯄ ꯉꯝꯗꯕ ꯑꯣꯏꯕꯒꯤ ꯃꯔꯝꯗꯤ ꯐꯤꯖꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯏꯄꯥ ꯑꯗꯨꯕꯨ ꯁꯦꯡꯅ ꯃꯁꯛ ꯈꯪꯗꯕꯒꯤꯅꯤ ꯐꯤꯖꯪꯒꯤ ꯃꯅꯨꯡꯗ ꯏꯁꯣꯔ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯨ ꯏꯄꯥꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯃꯍꯥꯛꯅ ꯅꯪ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯤꯕꯨ ꯅꯨꯡꯁꯤꯗꯕ ꯄꯨꯛꯅꯤꯡꯗ ꯄꯨꯟꯁꯤ ꯍꯧꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯗꯤ ꯃꯗꯨ ꯇꯧꯗꯅꯕ ꯊꯥꯗꯣꯛꯄ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯃꯗꯨꯒꯤ ꯅꯦꯆꯔ ꯀꯦꯔꯦꯛꯇꯔ ꯑꯗꯨꯗꯤ ꯃꯄꯨꯡ ꯐꯥꯗꯕ ꯃꯤꯒꯤ ꯃꯑꯣꯡꯅꯤ ꯃꯤꯁꯤꯡꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯁꯅꯨ ꯇꯧꯅꯤꯡꯕ ꯇꯧꯁꯅꯨ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯗ꯭ꯔꯗꯤ ꯇꯥꯁꯤꯜꯂꯨꯗ꯭ꯔꯕꯗꯤ ꯑꯁꯨꯝ ꯂꯣꯏꯔꯦ ꯀꯥꯟꯅꯗꯕ ꯃꯌꯥꯝ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯊꯝꯕꯒꯤ ꯃꯍꯨꯠꯇꯗꯤ ꯑꯩꯕꯨ ꯈꯟꯕꯤꯔꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯏꯄꯥ ꯑꯗꯨꯕꯨ ꯌꯦꯡꯁꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯝꯁꯤ ꯐꯤꯖꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯕꯗꯤ ꯏꯁꯣꯔꯒꯤ ꯃꯤꯠꯌꯦꯡꯗ ꯄꯨꯛꯅꯤꯡ ꯁꯦꯡꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯇꯥꯏ ꯃꯍꯥꯛꯅ ꯃꯉꯥꯜ ꯑꯣꯏꯕꯒꯨꯝꯅ ꯑꯩꯈꯣꯏꯅꯁꯨ ꯃꯉꯥꯜꯗ ꯆꯠꯂꯕꯗꯤ
ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯖꯤꯁꯨꯒꯤ ꯏꯅ ꯄꯥꯞ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯄꯤꯒꯅꯤ ꯃꯉꯥꯜꯗ ꯆꯠꯁꯤ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯁꯦꯡꯁꯤ ꯃꯊꯪꯗꯗꯤ ꯐꯤꯖꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯆꯪꯕ ꯌꯥꯅꯕꯗꯤ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯅꯨꯡꯗꯨꯗ ꯆꯪꯗꯨꯅ ꯏꯁꯣꯔꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯡꯗꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯃꯜꯗꯤ ꯄꯤꯕ ꯇꯥꯏ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯃꯃꯤꯡ ꯆꯠꯂꯕꯤ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤ ꯄꯥꯎ ꯁꯟꯗꯣꯛꯄꯤ ꯑꯃꯅꯗꯤ ꯄ꯭ꯔꯚꯨ ꯉꯁꯤ ꯑꯩꯕꯨ ꯑꯃꯨꯛꯇꯒ ꯊꯥꯎ ꯅꯣꯏꯕꯤꯌꯨ ꯑꯩꯅ ꯋꯥꯁꯛꯆꯔꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯃꯇꯤꯛ ꯐꯣꯡꯗꯣꯛꯆꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤꯒꯤ ꯃꯍꯥꯛꯅ ꯄ꯭ꯔꯥꯔꯊꯅ ꯇꯧꯏ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯖꯤꯁꯨꯅ ꯁꯤꯕꯗ ꯐꯤꯖꯪꯗꯨꯗꯤ ꯁꯦꯒꯥꯏꯕꯤꯔꯦ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯅꯍꯥꯛꯅ ꯆꯪꯕ ꯌꯥꯅꯕ ꯆꯪꯉꯒ ꯂꯩꯃꯤꯟꯅꯅꯕ ꯆꯠꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯕꯒꯤꯗꯃꯛ ꯊꯋꯥꯏꯒꯤ ꯆꯤꯟꯖꯥꯛ ꯐꯪꯅꯕꯒꯤꯗꯃꯛ ꯃꯃꯜꯗꯤ ꯄꯤꯕ ꯇꯥꯏ ꯃꯗꯨꯒꯤ ꯃꯃꯜꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯏꯇꯣꯝꯇ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯣꯏꯕ ꯇꯥꯏ ꯑꯗꯨꯅ ꯖꯦꯔꯦꯃꯤꯌꯥ ꯄꯟꯗꯨꯞ 15ꯒꯤ ꯖꯦꯔꯦꯃꯤꯌꯥ ꯄꯟꯗꯨꯞ 15ꯒꯤ ꯄꯗ 18 ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯃꯗꯨꯗ ꯀꯔꯤ ꯍꯥꯏꯔꯤ ꯖꯦꯔꯦꯃꯤꯌꯥ ꯄꯟꯗꯨꯞ 15ꯒꯤ ꯄꯗ 18 ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯄ ꯃꯤꯁꯤꯡꯒ ꯅꯅꯥꯏꯅ ꯃꯔꯨꯞ ꯁꯥꯖꯔꯨꯗꯦ ꯅꯨꯡꯉꯥꯏꯖꯔꯨꯗꯦ ꯃꯈꯣꯏꯁꯤꯡꯗꯨꯒ ꯇꯤꯟꯅꯗꯨꯅ ꯅꯅꯥꯏ ꯇꯣꯉꯥꯟꯅ ꯇꯥꯖꯩ ꯃꯔꯝꯗꯤ ꯏꯕꯨꯡꯉꯣꯒꯤ ꯈꯨꯠꯇꯨ ꯅꯅꯥꯏꯒꯤ ꯏꯊꯛꯇ ꯊꯝꯕꯤꯈꯤ ꯏꯕꯨꯡꯉꯣꯅ ꯅꯅꯥꯏꯗ ꯑꯁꯥꯎꯕꯒꯤ ꯃꯩꯔꯤ ꯀꯥꯍꯟꯕꯤꯈꯤ ꯃꯁꯤꯗ ꯍꯥꯏꯕꯁꯤ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯂꯨꯝꯁꯤꯟꯕꯤꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯁꯦꯔꯥꯟꯅꯍꯟꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯩ ꯍꯧꯒꯠꯇꯨꯅ ꯆꯠꯊꯣꯛꯏ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯇꯣꯉꯥꯜꯂꯛꯈꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯖꯦꯔꯦꯃꯤꯌꯥ ꯄꯟꯗꯨꯞ 6ꯒꯤ ꯄꯗ 13 ꯑꯁꯤꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯁꯤꯗ ꯍꯥꯏꯕꯁꯤ ꯂꯥꯏꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯤ ꯂꯝꯕꯦꯜ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯌꯨ ꯊꯥꯏꯅ ꯆꯠꯂꯝꯕ ꯂꯝꯕꯤꯗꯨ ꯊꯤꯖꯧ ꯑꯐꯕ ꯂꯝꯕꯤ ꯊꯤꯗꯨꯅ ꯃꯗꯨꯗ ꯆꯠꯂꯨ ꯐꯪꯍꯜꯂꯨ ꯄꯣꯊꯥꯕ ꯅꯈꯣꯏꯒꯤ ꯊꯋꯥꯏꯗꯨ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯃꯗꯨꯗ ꯆꯠꯂꯣꯏ ꯃꯁꯤꯗ ꯑꯔꯤꯕ ꯂꯝꯕꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯏꯁꯣꯔꯅ ꯂꯣꯏꯅꯕ ꯏꯟ ꯗ ꯄ꯭ꯔꯦꯖꯦꯟꯁ ꯑꯣꯐ ꯒꯣꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯠꯄ ꯑꯗꯨꯅꯤ ꯏꯁꯣꯔ ꯀꯤꯗꯕꯁꯤꯡꯅꯗꯤ ꯃꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯁꯤ ꯍꯥꯏꯕꯁꯦ ꯌꯥꯗꯦ ꯆꯠꯂꯣꯏ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯗꯦꯂꯤ ꯂꯥꯏꯐꯀꯤ ꯔꯨꯇꯤꯟ ꯑꯁꯤꯅꯗꯤ ꯐꯤꯖꯪꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕꯁꯨ ꯌꯥꯔꯣꯏ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯍꯤꯡꯕ ꯄꯨꯟꯁꯤꯗꯣ ꯑꯩꯁꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯒꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯋꯥꯍꯩ ꯇꯥꯗꯨꯅ ꯕꯥꯏꯕꯜ ꯄꯥꯗꯨꯅ ꯊꯥꯒꯠ ꯏꯁꯩ ꯁꯛꯇꯨꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯍꯥꯏꯖꯗꯨꯅ ꯊꯥꯖꯕꯁꯤꯡꯒ ꯇꯤꯟꯅꯗꯨꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯊꯤꯖꯕ ꯇꯥꯏ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯕ ꯅꯠꯇꯅ ꯑꯩꯁꯦ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯈꯪꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯥꯝ ꯅꯝꯕꯔ 91ꯒꯤ 1 ꯃꯁꯤ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯕꯥꯏꯕꯜꯒꯤ ꯄꯟꯗꯨꯞ ꯄꯗ ꯑꯗꯨꯅꯤ ꯁꯥꯝ ꯅꯝꯕꯔ 91ꯒꯤ 1ꯗ ꯀꯔꯤ ꯍꯥꯏꯔꯤ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯒꯤ ꯈꯨꯌꯥꯈꯥꯗ ꯆꯪꯖꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯄꯥꯡꯒꯜꯂꯕ ꯏꯕꯨꯡꯉꯣꯅ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯃꯁꯤꯗ ꯑꯩꯅ ꯄꯟꯖꯅꯤꯡꯕꯁꯦ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯒꯤ ꯈꯨꯌꯥꯈꯥꯗ ꯆꯪꯖꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯏꯕꯨꯡꯉꯣꯒꯤ ꯈꯨꯌꯥꯈꯥꯗ ꯆꯪꯖꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯅ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣꯒꯤ ꯈꯨꯌꯥꯈꯥꯗ ꯆꯪꯖꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯏꯪꯂꯤꯁꯇꯗꯤ ꯀꯔꯤ ꯍꯥꯏ ꯗ꯭ꯋꯦꯜ ꯍꯥꯏꯅ ꯍꯥꯏ ꯗ꯭ꯋꯦꯜ ꯍꯥꯏꯕꯗꯤ ꯚꯤꯖꯤꯠ ꯇꯧꯕ ꯅꯠꯇꯦ ꯑꯃꯨꯛ ꯆꯪꯕ ꯑꯃꯨꯛ ꯊꯣꯛꯄ ꯍꯥꯏꯕ ꯅꯠꯇꯦ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯍꯥꯏꯕꯅꯤ ꯆꯪꯗꯨꯅ ꯃꯅꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯁꯥꯝ ꯅꯝꯕꯔ 91 ꯑꯁꯤ ꯃꯤ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯥꯏꯖꯅꯤꯡꯉꯤ COVID-19ꯒꯤ ꯃꯇꯝꯗꯗꯤ ꯃꯁꯤꯒꯤ ꯁꯥꯝ ꯅꯝꯕꯔ 91ꯁꯦ ꯌꯥꯝꯅ ꯆꯤꯟꯐꯥ ꯇꯧꯅꯈꯤꯕꯅꯤ ꯁꯥꯝ ꯅꯝꯕꯔ 91ꯁꯤꯗ ꯍꯥꯏꯕꯁꯤꯗꯤ ꯏꯕꯨꯡꯉꯣꯒꯤ ꯃꯃꯥꯡꯗ ꯆꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯐꯠꯇꯕ ꯂꯩꯅꯥ ꯑꯃꯗꯤ ꯑꯁꯤ ꯑꯅꯥꯗꯒꯤ ꯀꯟꯕꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣꯒꯤ ꯃꯥꯡꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯥꯕꯨ ꯄꯥꯝꯖꯕꯒꯤ ꯃꯔꯝꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯤ ꯑꯗꯨꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯄꯨꯛꯅꯤꯡ ꯁꯦꯔꯥꯟꯅꯍꯟꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇꯅ ꯃꯤ ꯑꯗꯨꯕꯨ ꯂꯦꯡꯍꯟꯕ ꯉꯝꯂꯔꯣꯏ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗꯒꯤ ꯂꯦꯡꯗꯕ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄꯤꯒꯗꯕ ꯃꯃꯜ ꯑꯗꯨ
अरीबा वालेपनाबदा दानियल की मतंग दा इखोइना खंगी मदुदी महाकपु ईश्वरना लोइना बिबना महाकी मथक्ता कलकमनबगी मरमना अनौब लालोंग पॉलिटिक्स तौखी मदुदी मागा निंगथौ कोनुंगदा थबक सुमिनरीबसिंगना सिनखिबनी मदु मखोइना निंगथौ नतना अतोपा कना अमत खुरुमबा यारोय अतोपा अमबु खुरुमलबदी हातकनि हाइना आइन पास तौहनखिबनी मदु खंगलबसु दानियल नदी इबुंगोबु नोंगमदा अहुमलक खुरुमबदो तोखिदे ईश्वरबु खुरुमलिंगै मतमदु मक्तदा महाकु फाखि ईश्वरबु खुरुमबदा दानियल सीब कीखिदे मसीगुंबा ममलसे अखोइना पीबा ngамलद्रा ईश्वर खुरुमलबदी सीगनी हाइबा महा खंगी अदुबु खुरुमबदी मागी खुयाखादा चंगजबदी तोखिदे मसीगी ममलसे अखोइ पीबा ngамलगद्रा अखोइदे सिंगलुपता फावबा थवा यावबा ngамद्री ईश्वर खुरुमबा संगदे हाइबा मीनी अखोइदे आइन की मतुंगिना दानियल बु नोंसागी मकोंदा लंगसिनखि अदुबु नोंसागी मचिन सिंगदो सरगदुना फाजिनदुना थमखि हाइरी दानियल इन द प्रेजेंस ऑफ गॉड ईश्वर की मांग द लेंगदना लैजबगी मरमना महाकबु कनबिखिबनी कानागी लुहोंगफमदुदा जिसु यावबगी मरमना इसिंगबु द्रखा महिदा ओंथोखि मी अमा खक्तदगी सेंगदब थवाई लिसिंग अनि थोखिबगी मरमदी जिसु यावबगी मरम ननी जिसु यावबगी मरमना निमित मरिनी सुख्रबा असिबदो हिंगतखि नोंगलै नुंसित तपथखि तन मंगा nga ani khaktan mi lising mari manga hena puk than pijaki mafam pumnamakta mahakwa ikhona yahonsi mi amaga unaba orabasu thabak amagi chatpa orabasu mahaka loinana chatsi mahak yawba mafam da maithi ba leite mingonda ngajaba mingonda haijabagi mingonda ikhona haijaba asidi ningba kaiba oigani ai awatpa asonba pumba bu khangbiriba ibungo नहाक नतन अगी कनासु लेते हाइदुना मागी खुयाद फमदुना अखोय हाइजबा ताबनी एलाइजागी दमकता क्वाकपु सिजिनदुना चानबा पुरखनबा ngamba नापी सिंबी फावबा फजबा फिजोल थोनबीबा ngamba इबुंगो महाकना अगी अवाटबा पुमनमक पीबीबा ngami हाइबसे अखोय थाजसी प्रभु जिसु नदी फिजंगदु सेगाइबिरमले अदुबु मनुंग द चंगनबगी दमक ममलदी पीदबा यारोय अहानबा ममलदी लई खुदुम चंदुना मिवा ngang तुमिन्ना लईबसिनी बाइबलना यादबा ईश्वरना यादबा पुंसी मरेलदा हिंगलिबा मी अदुगी थौगल अदुदी ईश्वरनासु कैदौंगैदा याबिरोय लौखतपिरोय बोर फंगलोय हाइबा खंगमिनसी अदुना पॉलना तिमोथीदा ईश्वरगी मियंगदा मतिक चाबा थाजबा याबा ओयु हाइना हाइबनी अदुगा अनीसुबम ममलदी ईश्वर की ममांगदा खुरु खुद कुंदुना चंगजबसिनी महाकी ममांगदा लेंगदना फमदुना वारी सानबा अदुगा मागिसु ताननबा होतनबा मसीनी बाइबल पाबा प्रार्थना तौबसे इपा ईश्वर का वारी सानबा याबा पांबैनी अचिकपा कादा इबुंगो महाकी ममांगदा फमदुना कुइना वारी सानसी मदुदगिनी मपुंग फाबा मतिक चाबा ओइगदौबसे मैहोरन पंदुप तरा तरेत की अमा मसीदा करी हारी अखोय येंगसी मैहोरन पंदुप तरा तरेत की अमादा लाइनिंग थो इबुंगोना अब्राहम गा हकथेंगनबा मतमदा अब्राहम चही मरफु तरागा मापन सुरमी इबुंगोना मंगोंदा हाइरमी अयाक पांगलबा मपु इबुंगो अदुनी अगी इमांग थादुना चलु अदुगा अयोन अरान तौगनु इंग्लिश तदी walk before me be blameless हाइरी अब्राहम द ईश्वरना असुमना हाइबगी मरमदी अब्राहमना असोइबा अरानबा मयाम अमा तौखी महांगना हगार लौदुना धारा संतोकननबा तौखी अतोपा निंगथौ अमदगी मसाबु कंजनबा होनबदा महाग मसागी नुपी सराबु मचन्नियाना हाइकी अदुना ईश्वरना अब्राहमदा नंगना अरानबा तौरोइगे खल्लबदी walk before me or walk in my presence अगी इमांग थादुना चलु हाइना असुमना हाइखिबनी मागी मियेंग ममांगदा अखोयना हिंद्रगदी अखोयगी पुकनिंग वाखल असिना अखोयबु हातखिगनी जेरेफाता लैबी लुखराबी अदुनदी ईश्वरगी खोंजेल तादबना एलाइजागी हाइबदो मांगना यानिंखिदे अखोयदी मागी खोंजेल नुंगतीगी तादुना मागी अपामबदा हिंदुना मागी खुया खादा चंगजदुना अखोयगी पुंसी लेनबा होनसी अगी पुकनिंग वाखलना पुंसीबु लमजिंग हनबा नत्तना थवाई असेंबगी मपाना पुंसीबु लमजिंग हनसी तामी नखरब इबुंगो महाकी वाहिसिंग असे ताजरिब अखोय मयामगी मथक्ता इबुंगोना नहौना बोर अमदि थौजान बिबा
ꯑꯣꯏꯔꯁꯅꯨ꯫ ꯑꯥꯃꯦꯟ꯫